Akasbani Imphal Ngangbam Nganthoi na pau pajari ahanbada maruoiba pau mahusagi chanabi amasung harau tayambaga loinana Manipurda yausang kumai ngasidagi haure Mukhya Mantri Nongthombam Biren na hairi Ukhrulgi Seroichingda lamaisak liba adu muthatpada mateng pangnabagi damak helicopter ani thabiraknaba kendrada haijakhre Manipurda haukiba pungkun mari da mioi chatre supna manga test tawbagi manungda mioi mapan nauna COVID-19 positive oiba thengnare Lebak asida lairiba mipum khudingmakna COVID-19 gi vaccine soidana kapthoknaba Pradhan Mantri Narendra Modi na appeal tawri amasung lebak asida hojik phawbada mioi koti 3 henbada COVID-19 gi vaccine kapkhre Lebak asida COVID-19 gi laichat amuk hana sandorakliba sigi yenglaga section ba watpagi thawong sing tokpinaba haijari tangai phadaba section thorang sing ngakna satpaga loinana sahi nifu manga gi mathakta leiba mioi khudingmak sungsoi soidana vaccine kapthokpiyu yumdagi hek sathokpada face mask upiyu mi amaga gi marakta foot taruk lapna lebiyu mai mit amadi khusa toina hamdoktuna tarutana na thambiyu haujik mapung oiba pau mahusagi sanabi amasung harau tayambaga loinana Manipurda yausang kumai ngasidagi haure numidang wairamda lekai singda saba yausang mai thaduna kumai ase hauki Angang sing na yumthong sangduna naka thengchat pana kumai asigi fajaraba saktam adu na hunana ningsing halli COVID-19 gi laichat leiriba maramna tangai fadaba sana kanglon singak naba sarkar na akan bathabak lokhalakpadagi masa thengnaba yaba thabal songba gumba kumai di pangthokna dre amaromda mahusa gum lekai da yausang kumai ga mari lenana pangthokpa yausang sports ki damak ngasi ayuktagi Imphal gi kanglada maira loba laknaki Maira lobo lakpa matamda sarkar na thokiba COVID-19 gi sana kanglon sing ningthina ngaknabagi damak pulis na kanglagi geta ngaksenki kumai asiga mari lenana Rajyapal Dr. Nazma Heptullah amadi Mukhya Mantri N Biren Singh yauna lusingba kayana miyamda yaifa paujel piri mahaki paujelda Rajyapal na hai kumai asina nungsi sanaba khunaida amaga bhav tanaba amasung punna amata oina santigi lambida sangsinbada hena mapangal kankhat halagani Mukhya Mantri Nongthombam Biren Singh na mahaki paujelda hai kumai asi harau tayamna pangthokpaga loinana COVID-19 gi laichatagi aikhoi isabu ngakthoknaba sana kanglon sing mapung phana ngakpasu kawroidabani rajniti dol sing tongan ba lup amadi lusingba kayanasu yausang kumai ga mari lenana yaifa paujel piri malem gi atai mafam singa loinana Christian lining chatpa mioi sing ngasi Manipurda su Palm Sunday gi thoram sir sing da pangthokna khi Prabhu Jesu Christana Jerusalem Temple da mai pakna sanglakhiba amadi sengdokhiba numit puning singduna thoram asi pangthokpani Sir Singda Prabhu Jesu Christa bu thagatuna laisol thoram pangthokpa amadi mahak puningjaba singna thagatpagi kholaw sing lauduna khongchatpana palan thoram asigi mapungoiba saktam oikhi Mukhya Mantri Nongthombam Biren na hairi Ukhrulgi Seroichingda lamaisak liba du muthatpada mateng pangnabagi damak helicopter ani thabiraknaba kendragi Griha Mantraloida haijakhre lamaisak liba asi kannabagi damak SDRF ki mathakta mioi kunmari na saba NDRF ki kangbu amasu saruk yari Numit marini rom suraba lamaisak liba si muthanaba fire service police forest department Assam Rifles amasung local volunteers sing nasu saruk yaduna kanna honari masigi matangda paudam ama Nashi Palm Sunday oirasu shirui khun ki nupa sing church da leipangam tatuna police Assam Rifles fire service personnel sing forest department ki officers sing amasung NDRF personnel sing yauna shirui chingka tuna meichau thokriba to muthana pa kaya hotnaki
lamai thokbaki haukiba tang kun mangatagi shirui ching amasung umang sing mathang lepta tuna mai chakrapani shirui ching se mapham gatai da shu phangdaba Manipur ki state flower shirui liri ki thokphamni government machinery kaya sichin tuna mai si muthanaba hotnaba ki matangda disaster and relief management Manipur ki director Leya Phirita na shum hai shirui kusong da mai chakli ba asig na maram oiduna khun ja sing volunteers yauna Assam Rifles, National Disaster Response Force, SDRF, National State Disaster Response Force, aduga police yauna mi miyam si changsilaga mai si muthaningai kan hodnari huchi se muthaningai haina area ani ahumda mi changsilaga volunteers changsilaga mai muthaningai tawri adu sina kanbang amtradi haina chopper shu requisition tawkhre aduga mai chak se kan muthaningai hodnari haibise ai hakna haining bani lamai asi matam chana control tawtrati shirui liri khak natana shirui ching da liri ba flora and fauna mayam maruwaina endangered list yawpa kaya ki existence threatened tawkhrapani akachwani Imphal ki paukitamak shirui ching da ki HA sorting shimre Yairipok Leirong Thel Khulda Saban Nongpong Ningthau Panthoi Bigi Sanglen ngasi Congress Lusingba Moirangthem Okendrona Sangakre Tharamadu Pesi Youth Development Club ki Sanglen amasu Sangaba Galoinana Sri Okendrona Yausang Sports Hogdoki Lininghal Nauria Phulona English Ngamachapan Kuntrada Mitai Lining da Hanjin Birambagi Murfudarama Thoi Subalamta Thabung Apokpa Lining Mifam Apokpa Marup Sanglen Singjamai Akampa na Sinduna ngasi Khongnang Phaidek Bida Pangthokre Tharamadu Lining Laisolga Mari Lenaba Tharam Singsu Pangthokhi Paugi Marak Thatna Tenba Break Ama Imphal Airport Kanaknana Khabam Bamdiar amasung Maitramda Panthoibi Constructions Private Limited na paikat chariba flat villa amadi row house tanipa nipumari gidamak booking haujaragani masi gidamak lakliba April tang 12 gi ayuk pung 10 makhaida Imphal Hotel ge Sangai Hall da exhibition ama pangthokjagani exhibition numita booking towiba singda special discount pijagani flat chingasi araiba mongda laiba yanaba gidamak special loan gi khudong chabasu thamjari paujenjariba Panthoibi की बात Tabiriba Pawasi Akasmani Imphal dagini Manipur da haukiba pung kun mari da mioi chatre supna manga test tawbagi manungda mioi mapan nauna COVID-19 positive oiba thengnare COVID-19 command control room nanga sinumidang wairam thokpa cherol amada hai nauna positive oiraba mioi sing adu Imphal East Imphal West amadi Thawbal jilla dagi mioi ani aduga Bisnupur Surachanpur amadi Senapati jilla dagi mioi amamamni hairiba matam asida laina asina naba mioi amata sikibagi paw leite haukiba pung kun mari da mioi mari laina asina nabadagi phagalakhi Haujik Raija sida COVID ki apunba case 19,935 yaure masigi manungda mioi 19,995 naba phakre mioi 3humdara na laina asina nabadagi leikhidre naba phagalakpagi sang 7.9 amani haujik active case humdoi leiri marak asida ngarang Indigo flight 6E209 gi ro mapandagi 13 amasung 12 dagi 19 phawbugi manungda tonglakpa passenger sing amadi Air Asia flight ki ro 12 dagi 19 phawbugi manungda tonglakpa passenger singna common COVID control room da paw phawrakna ba hairi Leibak asida leiriba mipum khudingmakna COVID-19 gi vaccine soidana kapthokna ba Pradhan Mantri Narendra Modi na appeal tawri Akaswani gi thongdang asi sandokhiba mahaki pungning gi wa man ki baat thoramda Pradhan Mantri na hai Malem gi oina khwaidagi chawba vaccine kapagi thoram ama leibak asida sathariba sigi damak ekhoi khudingmakna chawthoksagadabani magna hai Mamang sahigi March thada ahanba oina leibak asida janata curfew tawkhi mamangda amukta oikhidriba maongda miyamna janata curfew bu mapung phana amata oina sawatkhiba thawong aduna haurakliba mirol singda chawthoksaba pokhalli Pradhan Mantri na hai Bharat ningtamkhibagi 19 suba kumonga mari lenana dandi khongsat haukhiba numitagi hauna pangthokpa haukhiba Amrit Mahotsav palan thoram asi English ngani kulhumdoi gi August 15 fawba leptana pangthokani Palan thoram asi pangthoklingai manungda miyamna freedom fighter sing amadi itihas amasung kala sanskriti ga mari lenaba wafam singi matangda hena pukning changnaba su Pradhan Mantri na hairi Amrit Mahotsav ki manungda khunai bu hena saukhat hanaba amadi leibak asi bu hena fagat hanabagi damang aikhoi khudingmakna angamba thodang lominarasi hairi mipung khudingmakna daita khangba nagarik amamam oinaba su Pradhan Mantri na appeal tawkhi मेरे प्यारे देशवासियों देखिए कितना बड़ा सुखद संयोग है आज मुझे 75वीं मन की बात करने का अवसर और यही महीना
आजादी के 75 साल के अमृत महोत्सव के आरंभ का महीना। अमृत महोत्सव दांडी यात्रा के दिन से शुरू हुआ था और 15 अगस्त 2023 तक चलेगा। अमृत महोत्सव से जुड़े कार्यक्रम पूरे देश में लगातार हो रहे हैं। अलग अलग जगहों से इन कार्यक्रमों की तस्वीरें, जानकारियां लोग शेयर कर रहे हैं नमो ऐप पर। प्रधानमंत्री नहाई मार्च थादा नुपी की नुमित का मरी लेना लेबाग सिगी नुपी सानारोय क्या सिंथानिंगाई ओइबे अचीवमेंट क्या फंगबा ngamखी। इंटरनेशनल क्रिकेट रन 10,000 लौबा ngamखी भारत की अहानबा नुपी क्रिकेटर मिथाली राजपू प्रधानमंत्री न खुदम अमा ओइना पनखी। मसिगी मथक्ता न्यू दिल्ली दा पांगथोखिबा ISSF वर्ल्ड कप शूटिंग दा भारत न मकोक ओइखिबा अमसुंग BWF स्विस ओपन सुपर 300 टूर्नामेंट PV सिंधुना सिल्वर मेडल लौरखिबाबू प्रधानमंत्री न निंगसिंखी। दार्जिलिंग की गुरदुम विलेज दा खोय योकपगी थबक माई पाकना सथदुना लेबाक असिदा हनी रिवोल्यूशन पुरकनबा होनरिबा खोंथांगबसु प्रधानमंत्री न थागतपा फोंदोखी। लेबाक असिगी लम कोइफम सिंगबु हेना पुकनिंग चिंसिनबगीदमक लाइट हाउस हुंबुद्रा माथोय सेमगतनबा मफम सिंग खंगदोकले। लाइट हाउस सिंग असिदा म्यूजियम, एम्फी थिएटर, ओपन एयर थिएटर अमसुंग चिल्ड्रन पार्क न सिंगबा याउरी। होली, उगादी की अनोबा सही हौबा, तमिल पुथांदु, बिहु, पोइला बोइसाक, नवरात्रि, रामनवमी, ईस्टर अमदी अंबेडकर जयंती न सिंगबा थौरंग मरी लेना प्रधानमंत्री न मियामदा याइफा पाउजेल पीखी। मन की बात थौरंगी 75 सुबा एपिसोड यौरकपगा मरी लेना मियामना थौरम असिबु ताबीबा अमदी माई पाकलबा थौरम अमा ओहनबीबगीदमकसु प्रधानमंत्री न थागतपा फोंदोखी। आकाशवाणी इम्फालदगी पाउ ताबीरी। मालेमगी ख्वाइदगी चाउबा कोविड-19 की वैक्सीन कापगी थौरम लेबाक असिदा हौजिक चथरी। हौजिक फाउबदा मियोय कोटी 3 हेनबदा वैक्सीन कापख्रे। ngarang khakta mioi lakh 12,83 henbada vaccine kapki 10 khraban numit humbudra mathoi ni gi manungda covid-19 gi vaccine koti 3 lakh ani 1,058 kapkhre vaccine kapagi tharamasi sahi asigi january 13 tagi ihan hana healthcare workers singda hokibani february ani dagi na frontline workers singda makha tana vaccine kapa haukiba tha asigi amadagi sahi humpu gi mathakta leiba natraga masagi anaba leiba sahi nifu manga gi mathaki mioi singda vaccine kapa hauki। हक्सेल मंत्रालय हाई हौखिबा नुमित 19 नि असिदा लेबाक असिगी अहल ओइरबा मियोय कोटी 2,59,000 वैक्सीन कापख्रे। मरग असिदा हौखिबा पुंग 14 दा मियोय 9,313 नौना कोविड-19 पॉजिटिव ओइबा थेंगनाखी। नौना पॉजिटिव ओइरबा सिंग असिगी मनुंगदा सादा मरिफुदी महाराष्ट्र, पंजाब, छत्तीसगढ़, कर्नाटक, गुजरात अमसुंग मध्य प्रदेश दगिने। हौजिक लेबाक असिदा एक्टिव केस 1,03,63 की मथक्ता लैरी। मसी अपुनबा पॉजिटिव केस की सादा 3.03 ने हौखिबा पुंग 14 दा लैना असिना नाबा मियोय 3,032 सिखी। मसी थारगा लैना असिना नाबदगी सिखिबा पुनबा मसिंग 1,63,952 सुरे। हौजिक सानबगी पाव। DSA कक्सिंग सिंधुना मसिगी ग्राउंड चथरिबा 19 सुबा के मेमोरियल फर्स्ट डिवीजन फुटबॉल लीग किंग असि सानबदा PSYC ना सुगनु FC बु पांजल अनि अमदा KTC ना UCC बु पांजल 3-3 दा थोइख्रे। SSC सेक्टा प्लेग्राउंड सानबा अहानबा स्टेट लेवल HEI ट्रॉफी फुटबॉल टूर्नामेंट किंग असिगी मैच सिंगदा DPEC सेक्टा ना मफोन FC बु पांजल अनि अमदा लंचेनबी FC तबुंखोकना RSDN सेक्टा बु पांजल अनि अमदा थोइख्रे। मथंग थागी 18 कुनमंगा फाउबा औरंगाबाद इंडियन बॉडी बिल्डिंग एंड फिटनेस फेडरेशन IBBFF न सिंधुना पांगथोकदबा फेडरेशन कप 58 सुबा जूनियर मिस्टर इंडिया 60 सुबा सीनियर मिस्टर इंडिया 2019 दा सरुक यानबा मणिपुर की बॉडी बिल्डर 38 खल्ले। इम्फाल की एलांगबम लेकाई कम्युनिटी हॉल दा IBBFF मणिपुर यूनिट न सिंधुना ngasi पांगथोकिबा ट्रायल सिलेक्शन दा सानारोइसिंग अदु खनखिबने। कुंबी आदर्श यूथ ऑर्गेनाइजेशन कायो न सिंधुना कुंबी कांगजेबुंगदा मथंग थागी 15 दगी अहुम सुबा कायो MLA ट्रॉफी नॉकआउट फुटबॉल टूर्नामेंट पांगथोकलगनी। याउनिंग बसिंग मथंग थागी 10 फाउबदा फॉर्म पिसिलकनबा हाइरी। लोइसिलकपदा कोविड-19 दगी ngaktoknaba फेस मास्क उपा फुट 3 लापनाना लैबा खुसा अमदी माइमी तरुतनाना थंबा हाइबा असंबा थवंग अहुम असि ngakna satpinaba amuk hana ningsingjari। अरोइबदा मरोइबा पाउ अमुक हन्ना महौसागी चनबी अमसुंग हराउ तयामबगा लोइनना मणिपुरदा याउसंग कुमहै ngasiदगी हौरे। मुख्यमंत्री नोंथोंबम बिरेन हाइरी उख्रुल की सिरोइसिंगदा लामै साकलिबा दु मुथतपदा मतेंग पांगनबगीदमक हेलीकॉप्टर अनि थाबिरकनबा केंद्रदा हाइजख्रे। मणिपुरदा हौखिबा पुंग 14 दा मियोय 3 सुबना 5 टेस्ट तौबगी मनुंगदा
मियोई मापन नौना कोविड-19 पॉजिटिव ओइबा थेंगनरे लेबाग असिदा लेरिबा मिपुम खुदिंगमकना कोविड-19 की वैक्सीन सोइदना कापथोकनबा प्रधानमंत्री नरेंद्र मोदी ना अपील तौरी अमसुंग लेबाग असिदा हौजिक फावबदा मियोई कोटी 3 हेनबदा कोविड-19 की वैक्सीन कापखरे पाउ लोइजरे।